ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯌꯥꯏꯃ ꯀꯧꯕ ꯑꯃꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯣꯏꯕꯤ ꯀꯧꯕꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯗꯨꯒꯤ ꯍꯣꯠꯅꯖꯃꯟꯗꯤ ꯄꯥꯛꯅ ꯐꯪꯂꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯆꯥꯛꯈꯨꯝꯗ ꯆꯔꯨꯗꯨ ꯃꯩ ꯀꯟꯅ ꯌꯥꯡꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯌꯥꯏꯃꯒ ꯊꯧꯕꯒꯅ ꯐꯨꯡꯒꯥ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ "ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯒꯤ ꯋꯥꯔꯤꯁꯦ ꯑꯣꯟꯊꯣꯛꯅꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ꯫ ꯅꯨꯡꯉꯥꯏꯇꯕ ꯌꯥꯕ꯭ꯔꯅꯤ ꯃꯃꯥ? ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯨꯕ, ꯅꯨꯃꯤꯗꯥꯡ ꯋꯥꯅ ꯍꯜꯂꯛꯂꯒꯅ ꯏꯆꯥꯒꯤ ꯀꯨꯝꯍꯩꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤꯅꯦ." "ꯍꯣꯏꯅꯦ, ꯑꯗꯣ ꯃꯈꯣꯏ ꯃꯄꯥ ꯍꯟꯗꯛꯇꯤ ꯂꯧꯕꯨꯛꯇꯨꯕꯨ ꯀꯝꯗꯧꯒꯦ? ꯅꯍꯥꯟ ꯂꯧ ꯄꯦꯡꯕ ꯀꯨꯝꯂꯨꯕꯗꯒꯤ ꯑꯃꯨꯛꯇ ꯀꯨꯝꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯕꯁꯦ ꯁꯪꯗꯗꯨꯅ ꯂꯩꯔꯤ." "ꯈꯪꯗꯦ, ꯍꯟꯗꯛꯇꯤ ꯐꯅ ꯐꯕꯒꯨꯝꯗꯤ ꯇꯧꯏ꯫ ꯐꯧꯕꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯄꯥꯟꯒꯗꯧ ꯃꯥꯜꯂꯤꯅꯦ꯫ ꯆꯍꯤ 2ꯗ ꯍꯥꯏꯔꯛꯂꯤ꯫ ꯈꯨꯔꯥ ꯑꯆꯧꯒꯤ ꯂꯧꯁꯥꯟꯁꯨ ꯄꯤꯗꯕ, ꯏꯆꯥꯎ ꯊꯣꯛꯇꯅ ꯀꯌꯥꯗꯤ ꯋꯥꯅ ꯈꯥꯡꯅꯔꯦ꯫ ꯃꯄꯥ, ꯍꯧꯈꯤꯕꯗ ꯋꯥꯈꯤꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯒꯨꯝꯁꯤꯗ, ꯍꯦꯟꯅ ꯋꯥꯕ ꯑꯣꯏꯅꯕꯅꯤ꯫ ꯅꯤꯡꯁꯤꯡꯂꯨꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯐꯧ ꯈꯔ ꯌꯥꯝꯅ ꯂꯣꯛꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤꯀꯣ." "ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕꯁꯦ, ꯆꯍꯤ 2ꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯂꯧꯁꯥꯟ ꯄꯤꯕꯗ ꯈꯨꯔꯥꯒꯤ ꯂꯧꯁꯥꯟ ꯄꯤꯈꯤꯗꯕ ꯆꯍꯤ ꯑꯃꯒꯤ ꯍꯥꯞꯀꯦ ꯍꯥꯏꯗꯅ ꯀꯟꯅ ꯉꯥꯡꯅꯔꯤꯕꯅꯤ꯫ ꯈꯨꯔꯥꯗꯤ ꯆꯍꯤ 2무ꯛꯀꯤ ꯍꯟꯗꯛꯇ ꯄꯨꯂꯞ ꯍꯥꯞꯍꯟꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯀꯅꯥꯅꯗꯤ ꯉꯝꯃꯨꯅꯤ? ꯑꯩꯈꯣꯏꯁꯨ ꯇꯉꯥꯏ ꯐꯗꯅ ꯇꯥꯏꯅꯅꯕ ꯈꯔ, ꯑꯗꯒꯤꯗꯤ ꯆꯥꯅꯅꯕ ꯈꯔ ꯊꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅ." "ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯤ꯫ ꯄꯥꯕ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯒ ꯂꯩ, ꯑꯩꯗꯤ ꯁꯨꯌꯥꯎ ꯌꯥꯎꯍꯟꯗꯦ." "ꯂꯣꯏꯔꯦ, ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ꯫ ꯃꯈꯣꯏ ꯃꯄꯥ ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯐꯤꯔꯤꯡ ꯆꯣꯡꯗꯨꯅ ꯆꯥꯕ ꯑꯝꯇ ꯌꯥꯔꯣꯏ꯫ ꯅꯆꯥꯅꯨꯄꯥꯁꯦ ꯆꯥꯛꯅ ꯌꯨꯔꯦ ꯍꯥꯏꯗꯅ ꯍꯦꯛ ꯀꯞꯂꯤꯕꯗꯣ." "ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯕꯕꯨ ꯆꯥꯛꯁꯤꯗ ꯐꯥꯎꯕ ꯑꯍꯥꯎꯕ ꯄꯤꯖꯕ ꯉꯝꯗꯦꯗꯀꯣ ꯏꯆꯥꯁꯦ." "ꯍꯣꯏ, ꯌꯥꯔꯦꯁꯦ, ꯂꯥꯛꯄꯤꯔꯣ, ꯉꯥꯏꯍꯥꯛꯇ ꯅꯪ ꯂꯩꯕꯤꯔꯅꯨ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣꯁꯦ, ꯅꯪꯁꯨ ꯄꯥꯕꯒ ꯄꯨꯟꯅ ꯆꯥꯛꯁꯤ ꯊꯤꯔꯕꯅꯤꯀꯣ." ꯌꯥꯏꯃꯁꯨ ꯃꯆꯥꯅꯨꯄꯥ ꯊꯧꯕꯒ ꯄꯨꯟꯅ ꯆꯥꯛꯂꯨꯛ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯆꯥꯛꯇꯨ ꯈꯔ ꯈꯣꯠꯊꯗꯨꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯁꯤꯕꯨ ꯀꯩꯅꯣ? ꯏꯁꯤꯡꯗ ꯆꯤꯅꯤꯒꯤ ꯃꯍꯨꯠꯇ ꯊꯨꯝ ꯍꯥꯞꯄꯒ ꯆꯝꯐꯨꯠ ꯐꯨꯠꯄ ꯃꯥꯜꯂꯤ." "ꯏꯆꯥꯕꯨ ꯌꯥꯝꯅ ꯍꯥꯎꯇ꯭ꯔꯕ꯭ꯔꯅꯦ? ꯁꯤꯅꯤꯅꯦ ꯉꯥꯔꯤ ꯊꯥꯛꯇꯕ ꯀꯥꯡꯁꯣꯏ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯃꯦꯔꯥ ꯂꯥꯡꯕꯟꯒꯤ ꯂꯧꯔꯛ ꯉꯥ ꯐꯥꯅꯒꯗꯕ, ꯃꯗꯨꯗ ꯏꯄꯥꯅ ꯃꯌꯥꯝ ꯐꯥꯅꯤ, ꯑꯗꯨꯒ ꯏꯆꯥꯕꯨ ꯍꯥꯎꯅ ꯄꯤꯖꯒꯗꯧꯔꯤꯕꯅꯤꯅꯦ." "ꯏꯁ ꯕꯥꯕꯥ, ꯅꯪꯗꯤ ꯑꯣꯏꯗꯕ ꯍꯦꯛꯇ ꯍꯥꯏ꯫ ꯉꯥ ꯃꯌꯥꯝ ꯐꯥꯔꯒ ꯆꯥꯁꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯣꯟꯊꯣꯛꯄꯗꯣ ꯑꯝꯇꯁꯨ ꯆꯥꯗꯦ, ꯍꯥꯎꯇꯕ ꯉꯥꯛꯇ ꯑꯗꯨꯝ ꯆꯥꯔꯒ ꯂꯩ." "ꯍꯟꯗꯛꯇꯤꯅꯦ, ꯅꯪꯒꯤ ꯕꯥꯕꯥꯅ ꯌꯣꯟꯗꯦ ꯍꯥꯏꯔꯁꯨ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯆꯥꯅꯅꯕ ꯁꯣꯏꯗꯅ ꯈꯥꯛꯀꯅꯤ꯫ ꯍꯟꯗꯛꯇꯤꯅꯦ ꯄꯥꯕꯗ ꯉꯥ ꯑꯆꯧ ꯑꯆꯧꯕ ꯐꯥꯔꯣꯅ ꯍꯥꯏꯗꯣꯏꯅꯤ." "ꯍꯣꯏ ꯏꯃꯥ, ꯉꯥ ꯑꯆꯧꯕꯗꯨ ꯐꯥꯔꯒ ꯍꯥꯎꯅ ꯊꯣꯡꯉ ꯆꯥꯁꯦ꯫ ꯑꯗꯨꯒꯅꯦ ꯏꯃꯥ, ꯅꯣꯡꯉꯥꯜꯂꯒ ꯆꯥꯅꯕ ꯉꯥꯔꯦꯟꯁꯨ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃ ꯊꯝꯁꯤꯀꯣ." "ꯍꯣꯏꯗꯍꯦ, ꯊꯝꯗꯣꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯏꯆꯥꯅ ꯑꯁꯨꯛ ꯆꯥꯅꯤꯡꯕꯁꯤꯕꯨ꯫ ꯃꯈꯣꯏ ꯃꯄꯥ, ꯍꯟꯗꯛꯀꯤ ꯃꯦꯔꯥ ꯂꯥꯡꯕꯟꯒꯤ ꯂꯧꯔꯛ ꯉꯥ ꯐꯥꯅꯕ ꯃꯇꯝꯗꯗꯤꯅꯦ ꯏꯆꯥꯅꯨꯄꯥꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯐꯥꯕꯤꯒꯗꯕꯅꯤꯀꯣ." "ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ꯫ ꯍꯣꯏ, ꯐꯥꯒꯅꯤ, ꯄꯥꯕꯅ ꯁꯣꯏꯗꯅ ꯐꯥꯒꯅꯤꯀꯣ." ꯆꯥꯛ ꯇꯣꯛꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯆꯪꯅꯗꯨꯅ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯃꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯧꯕꯨꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗꯅꯤ ꯀꯨꯜꯂꯅ, "ꯌꯥꯏꯃ, ꯅꯪꯒꯤ ꯂꯧꯗꯨ ꯍꯟꯗꯛꯇꯤ ꯐꯖꯅ ꯐꯔꯤꯕꯣ? ꯂꯧ ꯄꯔꯤ ꯑꯃꯗꯨꯗ ꯐꯧꯕꯣꯠ 100무ꯛꯀꯗꯤ ꯊꯣꯛꯀꯗꯧ ꯃꯥꯜꯂꯤꯗ." "ꯈꯪꯗꯦ ꯇꯥꯗ ꯇꯧꯔꯤꯁꯦ, ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯈꯔꯗꯤ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤꯕꯅꯤ꯫ ꯌꯥꯝꯅ ꯊꯣꯛꯑꯕꯁꯨ ꯑꯝꯍꯥꯅꯤꯗ, ꯑꯝꯍꯥ ꯑꯗꯨꯝ ꯇꯥꯔꯅꯤ꯫ ꯃꯥꯝꯃ ꯑꯆꯧꯒꯤ ꯂꯧꯁꯥꯟ ꯆꯍꯤ 2 ꯑꯩꯅ ꯀꯥꯡꯈꯤ, ꯑꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯍꯟꯗꯛꯇꯤ ꯍꯥꯞꯇꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯤ." ꯀꯨꯜꯂꯅ, "ꯍꯦꯟꯃꯜꯂꯦ, ꯃꯥꯒꯤ ꯑꯆꯧ ꯍꯥꯏꯕ ꯑꯍꯜꯗꯨꯃꯁꯨ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯃꯤ ꯄꯨꯝꯅꯃꯛ
kum kang haibase khanglabani madumagtada magi magba yada haibasibu hongnaribra haibanida kona thangdane magi law yamdo ubina bamta lere oidoini leitadadabu magi lawsingdo uraga kharada oirabasu phangdana bahaidana uribanine aduga magi mongsidi phatmandida khangdre tada lairaba misang sanga leijadabase kanasu nusibidi wana sonazaba mahisu chaba phangdaba haibdu tare asumna wari sanaringi tanjada asausu laklami hai yaima nangbu labuk chaluge haribro hoi khura labuk phawbudang sumkum lusira haidana chalibani handakti nangna uba law pari amasi phajana phare haina taine yaragadi chahi ani gi waliba lawsandu masu hapo ko khura chahi amagina handak hapjarage aduga chahi amagina mu mathangi lawrok pantha hapjarage yengasi khara yamna hapangamabadi hek haptoro atopa lawuba singdasu loina haikrabane ina yaimadu asaugi wariduda matha sarap tawna lehawi asumna matam khra haukhirami mera langba lawrak nga phaba matamsu oiraklami aikoigi labuksi sidabu ngabu odok niyam leikreda as nga yamna leibase aina loina phadokpa ngamlabadi fai natrabadi lawrak nga phaba satpasingna migi law hauri kaidori habase khangdaba makai chabet nelaga amuk phakiga doribanine asisi ayam masarukai loina phado hauduba yade sikhanduna yaimadu mana ngamba makai nga phanya labuktagi phaduna karaklami mama taribro nangbo ai halakli nga su pharakli thoklo mamdringai sida kharamukta yonthok haunaba tausi thoibi mapuroibana kauribudu taraduna ingkolomdagi oina thoraklami haima onthokna yamkhreda nga sidi tangkhai ma yonthokluRagi kaithelda yoluro thawbudi kadai chakre magisu ngasidi hauna sajarsani adune makhoi mapa ningtham thagi matam chupama hangam ngari thakdaba kalen chupamana sauri ngari thakdaba aikhoibudi pangpama phari isase mamanaba marakta sangbada ningthina pijabidak tawbidabanina chawbi thinthileda hey mama adumna hainune isada dum haigano aikhoisu asukana hotnaribasidi nongmudi soidana komakhigani matamdudane isagi penenaba pizaraga loridana ado makhoi mapa aina ngasai pamna chatlubada imana aigine haidana sel khara pire madu kaidausi hairibano sel khara thokpa yaba madi tahausirai-ba kayam yama selune nangidubo yen hatam marum kokpudo kun kunthramu leibu konagadro yengasi mapa konadragana yen masing khara handaraga leirasi konaragana phare kuntrado adum leirasi maningi ini tharo hoigi yen hatamne yam yole haibani madudagi hekta makhoi mapana hangbiro hoi ai hanglurage makhoigi duna yani hairabadi ingkhul maton sida piktakna yengol lama saraga hek thamba haibuduni madunaga marum kolaklabadi isa nupagisu khara pizaba yaridana chathoklu nangsu nga singdo yonthoknaba tawro mamkhijingai kansida thoibi su hoi hairamduna kaithelda nga singdo yonthokluduna halakli nga yonbagi phanglakpa selduna ingkolda hunnanaba maru marang khara leiraklami thoibi su mayumda halakduna numidangi sak thongduna makhoi puna saminarami as baba nga yawbasidi hawi he chaksa pukhamani ithana loina sabu ngamnibo isana ba hawrabadi chawne Babugi sarusisu loina sauni isana jaroi babugi sakto ainu musa thokradi babu sara helani jara heladi hayeng masa muksolaga nga phaba satpa ngamoi baba aidi nga se yamna hawe nungdigi nga phabiu ko phadoini babana isagi nga nungdigi phani sasilo hayeng dagidi ipa isa yengol sagadabani adugane aikhoigi yen mayam loiradabani baba adudi ai marum chage ko asumna thakra haukhre yensu marum kokpagi matam yausilakle lausing adusu phausarong sangna ahambam ta yauduna pale madu ubada yaima madi thoibisu yamna haraujarami
ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄꯥꯎꯔꯛꯂꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯄꯥ, ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯣ? ꯑꯇꯤꯌꯥꯁꯦ ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯃꯤ꯫ ꯍꯤꯌꯥꯡꯒꯩ ꯄꯣꯏꯅꯨ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯅꯣꯡ ꯆꯨꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯃꯥꯜꯂꯤꯕꯅꯤꯅꯦ ꯑꯩꯁꯨ꯫ ꯉꯁꯥꯏꯗꯒꯤ ꯑꯇꯤꯌꯥꯁꯦ ꯃꯌꯦꯛ ꯑꯃ ꯏꯁꯦꯡ ꯁꯦꯡꯗꯦꯅꯦ꯫ ꯌꯦꯟ ꯃꯆꯤꯟꯖꯥꯛꯇꯣ ꯁꯠ ꯁꯣꯏꯔꯒ ꯑꯝꯇ ꯂꯣꯏꯁꯤꯜꯂꯒꯅꯦ ꯊꯥꯗꯣꯛꯑꯝꯃꯣ꯫ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯅ ꯈꯥꯏꯕ ꯁꯤꯡꯁꯦ ꯑꯃꯨꯛꯇ ꯍꯣꯟꯖꯤꯜꯂꯧꯁꯤ꯫ ꯑꯃꯨꯛ ꯆꯣꯛꯈ꯭ꯔꯕꯗꯤ ꯆꯥꯛ ꯊꯣꯡꯅꯤꯡꯉꯥꯏ ꯍꯦꯛ ꯂꯩꯍꯧꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯩ ꯊꯥꯡꯖꯤꯟꯕ ꯍꯧꯔꯝꯂꯒꯦꯀꯣ꯫ ꯌꯥꯏꯃꯗꯨ ꯁꯤꯡꯁꯤꯡꯗꯨ ꯊꯥꯡꯖꯤꯟꯕ ꯍꯧꯏ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯊꯥꯔꯝꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯤꯗꯅꯦ ꯈꯤꯇ ꯊꯨꯅ ꯆꯥꯎꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯈꯔꯁꯨ ꯀꯣꯝꯃꯗꯕꯅꯤ꯫ ꯁꯨꯛꯆꯥꯎ ꯆꯥꯎꯕ ꯍꯦꯟꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯃꯤ꯫ ꯏꯍꯦ, ꯃꯃꯥ ꯅꯪꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯁꯤꯒꯦ? ꯏꯆꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ꯫ ꯉꯥꯏꯕ ꯉꯝꯗꯕ ꯇꯧꯒꯅꯨꯀꯣ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯥꯎꯔꯛꯀꯗꯧꯕ ꯑꯗꯨꯃꯛ ꯃꯔꯩꯔꯕꯁꯤꯗ ꯇꯨ ꯍꯥꯏꯅꯔꯤꯉꯩꯗ ꯂꯥꯛꯈ꯭ꯔꯦꯗꯣ꯫ ꯅꯪꯁꯨ ꯉꯥꯡꯕꯗꯅꯦ ꯀꯜꯂꯤꯕ ꯏꯆꯥꯁꯦ ꯆꯥꯎꯗ꯭ꯔꯦ ꯍꯥꯏꯗꯅ꯫ ꯑꯩꯗꯤ 이루 ꯂꯨꯖꯗꯕꯒꯤꯕꯨ ꯆꯥꯎꯕ ꯍꯦꯟꯗ꯭ꯔꯕ꯭ꯔꯥ ꯈꯜꯂꯤꯕꯅꯤ꯫ ꯏꯍꯦꯔ ꯃꯄꯥ, ꯑꯗꯨꯝꯅꯒꯗꯤ ꯍꯥꯏꯕꯤꯅꯨ꯫ ꯑꯩꯁꯨ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯑꯗꯨꯝ ꯂꯨꯔꯤꯕꯅꯤ꯫ ꯈꯨꯂꯪ ꯆꯠꯄꯒ ꯏꯪꯈꯣꯜꯒꯤ ꯊꯕꯛꯁꯤꯒꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯅꯤꯅꯦ꯫ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯝꯗꯗꯤ ꯏꯃꯥꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯏꯔꯨ ꯂꯨꯖꯩ ꯀꯥꯏꯅꯒ ꯍꯥꯏꯅꯩ, ꯆꯥꯎꯅꯕꯅꯤ ꯍꯥꯏꯗꯅ꯫ ꯑꯗꯨꯗ ꯅꯪꯅ ꯆꯥꯎꯗ꯭ꯔꯦꯅ ꯍꯥꯏꯕꯗꯨꯗ ꯋꯥꯈꯜꯁꯦ ꯃꯋꯣꯜ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯍꯥꯏꯌꯣ꯫ ꯃꯈꯣꯏ ꯃꯄꯥꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯏꯔꯨꯖꯔꯛꯄꯒꯤ ꯑꯣꯏꯕ ꯇꯥꯏ꯫ ꯒꯝꯂꯥꯛꯇꯣ ꯍꯨꯏꯃꯨꯛꯇꯪ ꯁꯥꯡꯂꯤꯕꯗꯣ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯄꯥ ꯂꯧꯕꯅꯦ ꯈꯜꯂꯤ꯫ ꯅꯨꯡꯉꯥꯏꯗ, ꯅꯪꯅꯗꯤ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯔꯕꯅꯤꯅ꯫ ꯍꯥ? ꯍꯣꯏ ꯌꯥꯔꯦꯁꯦ, ꯑꯎ ꯄꯨꯝꯕꯅ ꯂꯣꯏꯅ ꯈꯪꯅꯔ ꯋꯥꯐꯝꯅꯤ꯫ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯦ꯫ ꯑꯗꯣ ꯃꯈꯣꯏ ꯃꯄꯥ, ꯐꯧꯁꯤꯡꯁꯤꯅ ꯁꯨꯛ ꯐꯖꯅ ꯄꯥꯜꯂꯛꯂꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯅꯣꯡꯁꯦ ꯆꯨꯁꯤꯜꯂꯛꯂꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯀꯩꯁꯨ ꯀꯟꯅ ꯆꯨꯒꯗꯧ ꯃꯥꯟꯗꯦꯗ꯫ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ, ꯑꯩꯈꯣꯏꯅ ꯊꯤꯡꯉꯨꯕ ꯉꯝꯕ ꯄꯣꯠꯁꯨ ꯅꯠꯇꯦ ꯁꯤꯗꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨ ꯍꯧꯅ ꯇꯥꯔꯝꯃꯤ꯫ ꯃꯄꯥ, ꯅꯣꯡꯁꯤ ꯆꯨꯔꯛꯂꯅꯤ꯫ ꯑꯉꯥꯡꯗꯣ ꯀꯤꯔꯤꯕꯗꯣ ꯑꯃꯨꯛꯇ ꯀꯣꯟꯁꯤꯟꯕꯤꯌꯨ꯫ ꯑꯩ ꯏꯃꯨꯡꯒꯤ ꯅꯣꯡ ꯌꯨꯕ ꯃꯄꯥꯁꯤꯡꯁꯦ ꯑꯃꯨꯛꯇ ꯌꯥꯁꯤꯟꯅꯕ ꯇꯧꯒꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯣꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯆꯨꯔꯛꯂꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯂꯤꯕ ꯂꯩꯔꯪ ꯃꯄꯥ ꯑꯗꯨꯗꯁꯨ ꯅꯣꯡꯗꯨ ꯌꯨꯁꯤꯜꯂꯛꯇꯨꯅ ꯆꯥꯛꯂꯤꯕ ꯁꯤꯡ ꯑꯗꯨ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯃꯥ, ꯌꯥꯝ ꯀꯤꯒꯤ ꯃꯈꯣꯜꯁꯦ ꯀꯩꯅꯣ? ꯃꯤꯒꯤꯗꯤ ꯅꯣꯡꯁꯦ ꯃꯄꯥꯟꯗꯪ ꯆꯨꯏ ꯍꯥꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯨꯡꯗꯁꯨ ꯃꯄꯥꯟꯗꯁꯨ ꯂꯣꯏ ꯆꯨꯏꯁꯤ ꯀꯩꯒꯤꯅꯣ? 이bun가, ꯍꯧꯖꯤꯛꯅꯦ ꯋꯥꯍꯪꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯌꯨ꯫ ꯑꯩ ꯅꯣꯡ ꯌꯨꯁꯤꯜꯂꯛꯄ ꯃꯌꯥꯝꯁꯤꯗꯅꯦ ꯇꯧꯐꯝ ꯆꯥꯛꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯤ ꯋꯥꯅꯤ꯫ ꯌꯥꯏꯃꯅ, ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯗꯤ ꯅꯣꯡꯖꯨ ꯄꯟꯊꯥꯁꯦ ꯑꯃꯨꯛ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯏꯁꯦ ꯁꯤꯟꯗꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯀꯨꯏꯁꯨ ꯀꯨꯝꯃꯟꯈ꯭ꯔꯦ ꯀꯨꯝꯂꯤꯕ ꯏꯁꯦ꯫ ꯑꯗꯨꯅꯁꯨ ꯂꯣꯏꯅ ꯅꯣꯡꯁꯦ ꯌꯨꯔꯤꯕꯅꯤꯅꯦ꯫ ꯅꯨꯡꯁꯥ ꯁꯥꯔꯒꯅ ꯏꯃꯨꯡꯁꯦ ꯃꯈꯣꯏꯅ ꯍꯣꯕꯗ ꯅꯨꯡꯁꯥ ꯆꯪꯂꯛꯄꯒꯤ ꯄꯨꯡꯉꯥꯟ ꯍꯦꯛꯇ ꯉꯥꯜꯂꯤ꯫ ꯇꯟꯗꯟ ꯄꯥꯏꯕꯁꯤ ꯃꯉꯥꯏ ꯏꯃꯨꯡꯗꯁꯦ ꯇꯧꯔꯤꯁꯤ꯫ ꯃꯄꯥ, ꯊꯣꯡꯖꯤꯟꯁꯤꯗ ꯑꯃꯨꯛꯇ ꯂꯦꯞꯇꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯁꯨꯃꯥꯡꯁꯦ ꯄꯨꯡꯉꯧ ꯉꯧꯔꯦ ꯍꯥꯏꯕ꯫ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯣꯏꯅꯦ, ꯂꯦꯟꯅꯤꯅꯦ ꯁꯤꯗꯤ꯫ ꯃꯃꯥ, ꯑꯁ, ꯂꯧꯁꯤꯗ ꯂꯣꯛꯄꯨ ꯂꯣꯏꯔꯕꯗꯤ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯂꯧꯁꯦ ꯂꯣꯏꯔꯕ ꯃꯇꯝꯗ ꯇꯥꯕꯁꯨ ꯅꯠꯇꯕ ꯑꯁꯨꯛ ꯋꯥꯍꯟꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯁ, ꯃꯄꯥ, ꯅꯨꯡꯁꯤꯠꯁꯤꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯑꯦꯅ ꯇꯧꯔꯤꯕꯁꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯏꯃꯨꯡꯗ ꯆꯪꯕꯤꯔꯣ, ꯊꯣꯡꯁꯤ ꯂꯣꯟꯁꯤꯟꯁꯤ꯫ ꯃꯃꯥ, ꯏꯃꯨꯡꯗ ꯂꯩꯕ ꯃꯄꯥꯟꯗ ꯂꯩꯕ ꯀꯔꯤꯕꯨ ꯈꯦꯠꯅꯔꯤꯕꯅꯣ? ꯑꯁꯨꯛ ꯋꯥꯕ ꯄꯨꯟꯁꯤꯁꯤꯕꯨ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯑꯥꯔꯊ ꯊꯣꯛꯂꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯌꯥꯏꯃꯒ ꯊꯣꯏꯕꯤꯒꯗꯨ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯧꯕꯨꯛꯇ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯊꯣꯏꯕꯤꯗꯤ ꯀꯞꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯄꯥ, ꯑꯩꯈꯣꯏꯅꯤꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯗꯨꯛ ꯐꯖꯅ ꯆꯪ ꯂꯥꯎꯅ ꯄꯥꯜꯍꯧꯔꯕ ꯐꯧꯁꯤꯡꯁꯦ ꯂꯦꯟꯁꯤꯡꯗꯨꯅ ꯂꯣꯏꯅ ꯄꯨꯊꯔꯒ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯏꯁꯣꯔꯁꯤꯁꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯕꯁꯤꯕꯨ ꯈꯖꯤꯛꯇꯁꯨ ꯍꯣꯠꯅꯖꯃꯜ ꯍꯥꯏꯕꯗꯣ ꯍꯦꯛ ꯐꯪꯍꯟꯗꯦꯗꯀꯣ꯫ ꯈꯨꯔꯥ ꯑꯆꯧꯗꯅ ꯍꯟꯗꯛꯅ ꯀꯔꯤꯃꯨꯛ ꯍꯥꯏꯒꯗꯧꯔꯤꯕ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯅꯨꯄꯤ, ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯍꯟꯊꯒꯗꯕ ꯅꯠꯇꯦꯀꯣ꯫ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯏꯆꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯤꯕꯁꯤꯒꯨꯝ
ꯏꯁꯥꯒꯤꯗꯤ ꯋꯥꯗꯅꯕ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯈꯩ ꯍꯣꯠꯅꯁꯤꯀꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯌꯦꯡ ꯂꯦꯝꯍꯧꯔꯤꯕ ꯐꯧꯖꯔꯣ ꯈꯔꯁꯦ ꯌꯩꯅꯔꯕ ꯃꯇꯝꯗ ꯀꯌꯥꯝ ꯊꯣꯛꯏ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯦꯡꯂꯁꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯂꯧꯁꯤꯡꯗꯨ ꯌꯩꯅꯔꯝꯃꯤ ꯂꯧ ꯄꯔꯦꯗꯨꯗ ꯐꯧꯕꯣꯠ 30ꯇꯃꯛ ꯊꯣꯛꯂꯝꯃꯤ ꯂꯧ ꯌꯩꯕ ꯂꯣꯏꯕꯒ ꯀꯥꯔꯛꯄꯗ ꯑꯆꯧꯗꯨ ꯁꯟ ꯒꯥꯔꯤ ꯑꯃꯒ ꯃꯁꯥ ꯐꯕ ꯅꯨꯄꯥ ꯈꯔꯒ ꯂꯣꯏꯅꯅ ꯌꯥꯏꯃꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏꯃꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯑꯆꯧꯅ ꯑꯉꯥꯡꯁꯥ ꯐꯧ ꯄꯣꯝꯕ ꯆꯟꯕ ꯕꯣꯔꯥꯁꯦ ꯕꯣꯔꯥꯁꯤ 10 ꯁꯟ ꯒꯥꯔꯤꯁꯤꯗ ꯊꯥꯡꯒꯠꯂꯣ ꯑꯗꯨꯒ ꯌꯥꯏꯃꯅ ꯈꯨꯔꯥ ꯐꯧꯕꯣꯠꯁꯤ 30ꯇꯃꯛꯅꯤ ꯊꯣꯛꯂꯤꯕꯁꯤ ꯑꯩꯒꯤꯗ 10ꯗꯗꯤ ꯐꯥꯅꯕ ꯊꯝꯕꯤꯔꯝꯃꯨꯕ ꯅꯁꯥꯕꯨꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯈꯖꯤꯛꯇꯗꯤ ꯄꯤꯕꯤꯔꯝꯃꯨ ꯍꯩ ꯌꯥꯏꯃ ꯁꯤ ꯐꯥꯎꯕ ꯆꯍꯤ ꯑꯃꯒꯤ ꯂꯧꯔꯕꯅꯤꯀꯣ 10ꯁꯤ ꯂꯩꯔꯕꯗꯤ ꯅꯈꯣꯏ 6ꯈꯛ ꯆꯥꯕꯗꯤ ꯂꯦꯝ ꯄꯥꯟꯅ ꯀꯣꯟꯅꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯅꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯒꯗꯧꯔꯤꯕꯗꯣ ꯐꯔꯦ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣꯀꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯆꯧꯗꯨ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯁꯥ ꯐꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯐꯧꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯌꯥꯏꯃꯒꯤ ꯃꯇꯩ ꯃꯅꯥꯎꯗꯤ ꯀꯞꯂꯒ ꯂꯩꯍꯧꯔꯝꯃꯤ ꯃꯄꯥ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯕꯣ ꯐꯧ ꯇꯥꯏꯗꯨꯅ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯁꯣꯠꯂꯨꯕ ꯈꯨꯂꯪꯒꯤ ꯁꯦꯜꯁꯤꯡꯗꯨꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯁꯤꯡꯒꯗꯧꯔꯤꯕ ꯑꯗꯨꯒ ꯁꯨꯞꯅꯇꯒꯤ ꯐꯧ ꯄꯣꯝꯕ 10ꯁꯤꯅ ꯀꯔꯝꯅ ꯆꯍꯤ ꯑꯃ ꯂꯦꯟꯅꯒꯅꯤ ꯁꯤꯡꯒꯗꯕ ꯁꯦꯜꯁꯤꯡꯁꯦ ꯂꯩꯇ꯭ꯔꯕꯗꯤ ꯁꯤꯃꯨꯛ ꯐꯕꯅꯦꯕ ꯁꯤꯡꯒꯗꯕ ꯁꯦꯜ ꯃꯌꯥꯝꯁꯤꯒ ꯃꯃꯥ ꯅꯪꯁꯨ ꯑꯩꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯦꯗꯣ ꯅꯪꯕꯨ ꯅꯣꯡꯃꯗꯁꯨ ꯄꯦꯟꯅ ꯃꯣꯏ ꯃꯤꯅꯣꯛ ꯑꯃꯠꯇꯁꯨ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯥꯅꯤ ꯍꯣꯠꯅꯒꯅꯤ ꯍꯌꯦꯡꯗꯒꯤ ꯇꯥꯗ ꯀꯨꯂꯍꯣꯏꯒ ꯑꯩ ꯁꯤꯡꯆꯟꯕ ꯆꯠꯄꯗꯣ ꯌꯥꯎꯔꯒꯦ ꯍꯞꯇꯥ ꯑꯃ ꯈꯔ ꯍꯦꯟꯅꯗꯤ ꯌꯨꯝꯗ ꯍꯜꯂꯛꯂꯣꯏ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯗꯣ ꯏꯃꯥ ꯏꯆꯥꯗ ꯀꯝꯗꯧ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ ꯃꯄꯥ ꯃꯃꯥ ꯅꯪ ꯅꯨꯄꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯑꯣꯏꯔꯕꯤꯅꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯑꯀꯤꯕ ꯄꯣꯛꯇꯅ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯣꯠꯅꯒꯗꯕꯅꯤꯅꯦ ꯅꯪ ꯏꯆꯥꯒ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯍꯣꯠꯅꯒꯦ ꯅꯃꯥ ꯅꯆꯥꯒꯤꯗꯃꯛꯇ ꯑꯩ ꯍꯤꯡꯂꯤꯕꯅꯤꯅꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯏꯃꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯔꯝꯃꯤ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯕꯁꯨ ꯁꯤꯡ ꯀꯛꯄꯗ ꯁꯤꯡꯅ ꯇꯨꯔꯛꯇꯨꯅ ꯌꯥꯏꯃꯒꯤ ꯃꯈꯨꯠꯇꯨ ꯇꯦꯛꯂꯝꯃꯤ ꯁꯣꯝꯇꯅ ꯌꯨꯝꯗꯅꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯌꯦꯟꯁꯤꯡꯁꯦ ꯃꯔꯨꯝ ꯀꯣꯛꯏ ꯏꯃꯥ ꯃꯀꯣꯟꯗ ꯌꯦꯔꯨꯝ ꯃꯌꯥꯝ ꯌꯥꯎꯔꯒ ꯂꯩꯔꯤ ꯍꯥ ꯌꯦꯟ ꯃꯔꯨꯝ ꯀꯣꯛꯂꯦ ꯍꯥꯏꯕ ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯃꯔꯨꯝꯁꯤ ꯀꯣꯛꯐꯝ ꯄꯣꯂꯥꯡ ꯑꯃ ꯁꯦꯝꯗꯨꯅ ꯊꯝꯕꯤꯗ ꯌꯥꯔꯣꯏ ꯃꯀꯣꯟꯁꯤꯁꯨꯅꯦ ꯂꯣꯏꯅ ꯀꯥꯏꯕꯁꯨ ꯌꯥꯎꯔꯤꯃꯤ ꯁꯦꯝꯕꯤꯍꯧꯗꯗꯅ ꯏꯃꯥ ꯑꯩ ꯆꯪꯒ ꯂꯧꯊꯣꯔꯛꯀꯦ ꯑꯩꯗꯤ ꯄꯤꯛꯄꯅꯤꯅ ꯆꯪꯕ ꯆꯟꯅꯤ ꯍꯣꯏ ꯆꯪꯉꯣ ꯐꯖꯅ ꯇꯧꯀꯣ ꯏꯕꯨꯡꯉꯣ ꯌꯦꯟꯁꯤꯡꯗꯨꯅ ꯑꯃꯨꯛ ꯆꯤꯛꯀꯅꯤ ꯊꯧꯕꯅ ꯌꯦꯔꯨꯝꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯤꯉꯩꯗ ꯌꯥꯏꯃꯅ ꯍꯜꯂꯛꯄꯗꯨ ꯎꯔꯝꯃꯤ ꯃꯄꯥꯅ ꯍꯜꯂꯛꯄ ꯎꯕꯗ ꯊꯧꯕꯗꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯊꯣꯏꯕꯤꯗꯤ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯄꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯕꯕꯥ ꯅꯪ ꯍꯜꯂꯛꯑꯕꯣ ꯑꯌꯥ ꯕꯕꯥ ꯈꯨꯠꯇꯨ ꯀꯩꯗꯧꯔꯤꯅꯣ ꯕꯕꯥ ꯀꯩꯗꯧꯔꯦ ꯈꯨꯠꯇꯨꯗꯤ ꯂꯣꯏꯅ ꯄꯣꯝꯂꯕꯗꯤ ꯍꯥ ꯀꯩꯗꯧꯔꯒꯦꯕ ꯀꯨꯜꯂꯅ ꯕꯦꯝꯃ ꯎ ꯇꯨꯔꯛꯄꯗ ꯅꯟꯗꯨꯅ ꯃꯈꯨꯠ ꯑꯁꯦ ꯇꯦꯛꯂꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯁꯝꯕꯗꯤ ꯁꯝꯂꯛꯂꯕꯅꯤ ꯃꯇꯝ ꯈꯔꯗꯤ ꯄꯣꯊꯥꯗꯨ ꯂꯩꯍꯜꯂꯣꯀꯣ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯁꯤꯗ ꯃꯤ ꯉꯥꯏꯔꯒ ꯂꯩꯍꯧꯔꯤꯕꯅꯤ ꯀꯨꯜꯂꯁꯨ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯄꯥ ꯊꯕꯛ ꯇꯧꯕꯗꯨꯕꯨ ꯈꯔ ꯌꯦꯡꯉꯒ ꯇꯧꯕꯤꯕ ꯌꯥꯗꯕ꯭ꯔꯣ ꯁꯣꯛꯂꯕꯗꯤ ꯅꯊꯟꯇꯅꯤ ꯅꯥꯔꯤꯕ ꯑꯩꯅ ꯅꯆꯥꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯍꯨꯠ ꯁꯤꯡꯒꯦ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯕ ꯃꯃꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯁꯤꯅꯤꯡꯕ ꯄꯣꯛꯂꯤ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯍꯨ ꯊꯛꯇꯨꯅ ꯄꯨꯟꯅ ꯁꯤꯈ꯭ꯔꯁꯤꯔꯣ ꯀꯔꯤꯅꯣ ꯃꯄꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯕꯁꯤꯁꯨ ꯌꯥꯎꯗꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯇꯠꯇꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯣ ꯃꯄꯥ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯒꯅꯤ ꯏꯆꯥꯒꯤꯗꯃꯛ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯍꯣꯠꯅꯒꯅꯤ ꯃꯄꯥꯅ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯅ ꯁꯨꯗꯨꯅ ꯇꯥꯟꯒꯅꯤ ꯑꯗꯨꯒꯅꯦ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯌꯦꯟꯁꯤꯡꯁꯤꯁꯨ ꯃꯔꯨꯝ ꯀꯣꯛꯂꯤ ꯑꯩ ꯄꯣꯂꯥꯡ ꯑꯃꯇꯪ ꯃꯈꯣꯜꯁꯤ ꯊꯝꯕꯤꯒꯦ ꯇꯧꯔꯝꯕꯅꯤ ꯃꯔꯨꯝ ꯀꯣꯛꯅꯅꯕ
ꯏꯃꯨꯡꯗ ꯆꯪꯂꯒ ꯄꯣꯊꯥꯕꯤꯔꯣ ꯂꯥꯛꯑꯣꯁꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯗꯨꯅ ꯊꯣꯏꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯤꯒꯤ ꯏꯪꯈꯣꯜ ꯀꯣꯏꯕ ꯑꯉꯥꯡ ꯂꯧꯕ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯗꯨꯅ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯒ ꯆꯥꯗ ꯊꯛꯇꯅ ꯇꯨꯡꯁꯤꯜꯂꯒ ꯃꯤꯒꯤ ꯈꯨꯂꯪꯒꯤ ꯁꯦꯟꯗꯣꯟꯁꯤꯡꯗꯨ ꯁꯤꯡꯂꯝꯃꯤ ꯌꯥꯏꯃꯁꯨ ꯇꯞꯅ ꯇꯞꯅ ꯐꯔꯛꯂꯝꯃꯤ ꯅꯨꯄꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯁꯦꯟꯗꯣꯟꯁꯨ ꯂꯩꯇ꯭ꯔꯦ ꯌꯦꯟꯁꯤꯡꯁꯤꯁꯨ ꯃꯈꯣꯏꯅ ꯃꯔꯨꯝ ꯀꯣꯟꯗꯨꯅ ꯃꯆꯥ ꯁꯟꯗꯣꯛꯄꯗꯒꯤ ꯐꯅꯗꯤ ꯌꯥꯝꯂꯦ ꯅꯪ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯣ ꯂꯦꯞꯄꯣ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯅꯪꯅ ꯇꯧꯔꯣ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯈꯨꯠꯁꯤꯁꯨ ꯈꯔ ꯐꯔꯕꯅꯤꯅ ꯌꯦꯔꯨꯝꯁꯤꯡꯁꯦ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯇꯨꯅ ꯍꯦꯛꯇ ꯌꯣꯜꯂꯒꯦ ꯍꯣꯏ ꯃꯄꯥ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯑꯩꯁꯨ ꯁꯪꯕ ꯃꯇꯝꯗ ꯈꯨꯂꯪꯒꯤꯗꯃꯛ ꯆꯠꯀꯦ ꯃꯄꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯔꯥ ꯅꯥꯝꯃꯗ ꯆꯥꯔꯕꯁꯨ ꯀꯅꯥꯒꯤꯁꯨ ꯁꯦꯜ ꯇꯣꯟꯗ꯭ꯔꯦꯀꯣ ꯃꯄꯥ ꯅꯪꯅ ꯊꯧꯅꯥ ꯍꯥꯞꯂꯝꯗ꯭ꯔꯕ ꯍꯣꯠꯅꯔꯝꯗ꯭ꯔꯕ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯁꯨꯝꯅ ꯌꯧꯔꯛꯄ ꯉꯝꯂꯝꯗꯕꯁꯨ ꯌꯥꯏ ꯃꯃꯥ ꯍꯤꯡꯃꯤꯟꯅꯔꯕꯗꯤ ꯑꯃꯅ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯒꯗꯕꯅꯤꯅꯦ ꯑꯩꯅ ꯄꯥꯡꯒꯜ ꯑꯃꯠꯇꯁꯨ ꯌꯥꯎꯔꯛꯇ꯭ꯔꯕ ꯍꯤꯡꯕꯒꯤ ꯑꯁꯥ ꯑꯃꯠꯇꯁꯨ ꯎꯔꯛꯇ꯭ꯔ ꯃꯇꯝꯗ ꯅꯪꯅ ꯍꯤꯡꯅꯕꯒꯤ ꯊꯧꯅꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕꯗꯨꯅꯤꯅꯦ ꯑꯁꯨꯝꯅ ꯍꯣꯠꯅꯕ ꯀꯟꯖꯕ ꯌꯥꯏꯃ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏꯒꯤ ꯃꯆꯥꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯑꯗꯨꯒ ꯂꯥꯏꯔꯕꯒꯤ ꯏꯁꯨꯞꯇꯨꯅ ꯍꯤꯡꯕ ꯃꯁꯥꯒꯤꯗ ꯈꯟꯕ ꯑꯆꯧꯒꯤ ꯂꯧ ꯃꯌꯥꯝ ꯑꯗꯨꯅ ꯎꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕꯗꯒꯤ ꯂꯧꯕꯨꯛ ꯄꯨꯝꯕ ꯍꯥꯡꯂꯒ ꯂꯩꯈꯤꯔꯝꯃꯤ